Kuki lalhouba Singda nongmei kapshillakpada khul ngaknaba leiriba state force na khut handuna nongmei kappada mathak thongba Singda athingba pigadaba oirabadi Singda da thamliba state amadi central force sing louthokpikhro Singda kadang bangi khunja Singda mafamasi ngakcherage haina Singda naharol yaifa thongni kanglup ki advisor nganglepam bobina phongdorakli Hiramasigi matang dangasi Singda kadangban part 1 da paumi singa unaba mada wafamasi phongdokladuna bobina hai Kuki lalhouba Singna loizing loya da khundariba maitai khul Singda tatana nongmei kapshillakpage chaitheng ama pirakpana loizing loya da khundariba maitai sing irang asi karamba matamda loisinggadage khanbada chamamnaba mafauri Haukiba July 8 dagi tara fawba Kuki lalhouba Singna Singda kadangbanda nongmei kapshillakpadage khul ngakpa volunteer ama laikhidraba matungda thasigi tang kunmari fawbadi mafamasida nongmei kapshillaktrabane Nongmei kapshillaktraba sina irang asi ingthakre haina Singda kadangbangi miyamna khallurabane adubo kanghaudana ngarang numidang pung tara khara helakpa duwaida Kuki lalhouba Singna kangchup geljang manakta leiba kunithoi suba Assam Rifles ke camp manak maktada leiriba shing lambi romdagi kumtharaklaga smart talk school manaktagi kadangban part 1 tamna nongmei round kaya atada kham leitana kapshillakhibane Kuki lalhouba Singna Singda kadangban tamna nongmei kapshillakpaduda mafamaduda station tawduna leiba Tares Suba Manipur Rifles ki personal singna sukut handuna nongmei round khara kapki adubo mathak thongba officer na nongmei kaptana bakhangalakpadage makhata na nongmei kapkhide amaromda Kuki singna nongmei kapshillakpa matamda khul ngakliba volunteer singna khut handuna cartridge barrel rifle kappada kunithoi suba Assam Rifles na thingbapi aduga khul ngaknaba leiriba state force singna khunja ngaknaba khut handuna nongmei kappada mathak thongba singna thingbapi basi kari aronba agenda leibano Thawong asina Assam Rifles amadi Kuki lalhouba Singi makhada Manipur state government asi chalairabra haibasi miyamgi wahang ama oirakli haina so mahakna makhata ke Handa ikhang khangaudan ngarang nong tabana maram moroga khudong chaba lauraga akhoi Kuki militant singna akhoi gi hairiba singda khulasida tattana ngarang nongmei maru round kun kunthra haina kapsilaba matungjira yum da nongmei maru mayam am phangmana asina maram morokanda akhoi kari gidamakta akhoi husi Pistok oina wari saraga skuma nongmei kapan gani habagi wari sanaruri bara natragana pistok sina karamba matamda pis porokadina habagi wafam ama khoi hangningbai wafam ama leiri aduga aikoina volunteer singna double barrel single barrel pairaga aikoina defensive oina akhoi khul ngakchari basidana nongmei makhoina kapa matungda aikoiju leirina haina double barrel single barrel je kamna no honaba matamdana aikoina nongmei kapa yaroena Assam Rifle thingjanba akoina moida karigi damak to Kuki militant sina nomai kapsa leibno hangma matamdana makoi gi mido akoi thigi ge noi nomai kapa kuno haibagi skumba ma akoi da Assam Rifle pi base masi Assam Rifle gi makhada akoi Imphal West ki SP DIG IG ju leirabra haina wahang ma hangninge akoi gi jaga da nomai moina kapsa lakpa akoi na kapa haraga dana akoi gi sida protection toriba MR khangde BSF khangdana nomai kapa yaro thigjan biba Skumma mayamase akhoi tasena prajam akhoi yamna nungaijade I am strongly condemn tawe maitai phuruk kangadaba lojing loya da leiriba kundariba maitai kundariba sing asida ahenba force PBO main power PBO adu matamadudra akhoi gi maitai phuruk se chawthokpa ngamgani natabida akhoi administration oigera lan matamdra administration thiba lan natabida administration thida base masi tawbigano haina thamjaninge